Online Manipur YouTube channel as being birba mayam pum namakpo amuka hanna taram noksari ahan badayam namaru iba pawam update thamjage July gi tang taruk tagi thiba khangdana leirakiba hijam linthoi ngambi sahi taragatai amasung pijam hemanjit sahi kun aduga makhoigi photograph September gi tang kun manga da social media da laikhidraba haksangi photo sing social media da viral oirakibani ngasi governor Anusia Wikena laikhidraba akhigi hijam linthoi ngambi amasung pijam hemanjit ki apokpiga unakibagi yamna pukning sipa mami amani aduga laikhidraba mahiroi anisigi apokpida akhigi governor na pukning phathakibagi themjinkibagi yamna nungsiraba mami amani Governor consoled the parents of the two students and gave water to the mothers who were on fast for many days. Duga mathangi update asna mahiroi tamchina phubagi matang do governor na Amit Shah da wari saragani mahiroi ani hat kibagi mayokta khung chingsin ba mahiroi sing the security personnel sing na sat thakiba tamthiba thong sing adugi matang da Manipur gi governor Anusia Uikena Union Home Minister Amit Shah da mayek sing na khangal lagani hairi laikhidaba mahiroi ani gi imung manunga loina na pachoi kendra gi hanagi MLA AK Mirabai na ngasi governor ga unaruba matung paumi sing da unaba ex minister asina mathaki wafam asi Phongdokibani mahangna hai ngasi governor ga unaba aduda laikhidraba mahiroi ani gi haksang pung kun mari gi manungda imung manungda sinnahan biu mara leba sing paduna matik saba serak pibiu CBI na pairiba case asi tha ani helaklaba phawba positive response amata phangdana leiriba asisu positive response phangna ba hotna biu haina su taksin ki hairi ngasi governor ga unaba aduda mahiroi laikhidaba gi pen roba mahiroi singna sangsin ba ihauda security force na kut thaba gi thabuk chathariba asisu lefan binaba taksin ki governor gi maikei degi su ngasi mak mahiroi ani gi yumda chatpaga loina na hiram asigi matang di Union Home Minister Amit Shah ga wari sanagani haibagi thajaba pirakhi hairi Mathangi update asna Youth of Manipur na Honorable CM Amadi Lakpidruba MLA Singbu date 30 September meeting gi damakta khawrang na ngaijari masida hayang lungwang subam the CM na Youth of Manipur ga meeting kawi hairiba adu Youth of Manipur ga mari amata leinadaba wani ikoina Delhi da tawriba protest amadi demand hongba leitri amadi compromise tawbagi wa Youth of Manipur da leite sigumba Manipur gi amotpa politics ase matungda amuk hanna tawbidana ba hanna haijari Youth of Manipur gi apun babu masoi tanaba hotnariba Manipur gi luzadraba politics adu amuk hanna tawbiganu leipak ki inkhalakliba afaba bu pamjariba naha singda nakhoi gi amotpa politics tuna naha singbu lana lamjingnaba masoi tanaba singanu haina angam athau singda haijari masida leibak miyamnasu achum aran khanbiraga leipak ki oiba thaudang lominarasi asum batang angsi aseng bata tausi haina Youth of Manipur na phongduk piri Govindas Konthaujam Sapam Ranjan TS Santi hairiba Honorable MLA Singh asi ngahaki mamang da Delhi yorakre amadi thangmaiban gi MLA KS Kisan masagi achinba amana hayang meeting nangnaba soidana lag agena su haibirakre hairi aduga mathangi update asina Congress MLA mangamak Delhi da yorakre ming oina panjarabada o ibobi TS Lokeshwar K Ranjit K Megasandra o Suraj Kumar asengba lusingba khudingma hayengi leibak ki oiba mifam asida soidana saru yabiyu haina hanna haijari haina Youth of Manipur gi maikei degi request tawri video sing bibagi tamakta mayam pumnam ko amuka hanna thagachari anoba update ki tamakta Online Manipur YouTube channel asibu nungsi video subscribe to biramu thank you so much